Voluntary Association Amawova SENJM KHUNOU Unit na Relief Camp ta Leiba Angangsing YAONA TONGANBA MAPHAM da Leiba Angangsingda Mahei Tambada Changba Potlam TENGBANG Pikhre Kurkul da Leiba Mandap Yungfam Relief Camp ta Leiba Class Nursery dagi 10 fawa da Leiba Angang Punna Chamayang Khairomda TENGBANG Potlam adu Yantoki MAPHAM aduga nakna Leiba Sardar Patel High School da Hangba Relief Camp dasu Punna Angang Kuntra dasu Mahei Tambada Changba Potlam adu Yantoki Tungda SENJM KHUNOU da Leiba Class Nursery dagina 10 fawa da Leiba Angang Jam Hungfuda Writing Book Committee Column na Jingba Potlam adu Yantoki Hari Angang sing Nauna School Kapa Horamdai Matamasida Sotaraba Mafam da Leiriba Angangsingda Mateng Karada Oirabasu Bibirak Pagidamak Mama Mapa Oibasingna Amawova Tagatpa Fungdurakli